Salib Sahishida Lebakasigi Ahanway Pangfopa National Lok Adalata pending Ladiba case amadi. Pre-litigation case na sing by Yaurga Puna case listing and Isatruk Henna list of ngamle Haina Manipur State Legal Services Authority gi Member Secretary elect Muivana Fongdokre. Wafuma Singa say Manipur Legal Services Authority Nalsage Poktak Makada Executive Chairman Masalsan approved Taduna Panduna Ladiba casing Loshinabagi Pandamda District Level Services Legal Services Authority na sinduna Imphal samasung Imphal West District ko ina lampel pata leba court complex sa pangthukiba National Lok Adalat thorunga mari lenina pongdokhiba ni elect Muivana makatara duna state asige district court complex sing da pangthokna riba National Lok Adalat ta loishinkiba case sing ase civil court amaga manana piba degree ga chapmane adubo khenaba amana Lok Adalat ta loisilaba case ama makatana atopa court ta appeal to yade Party animang matam amadi sel sanghandana loisinba case nei masidanatana lawyers singi fee singba lobsu leite mamang sa hilising ni kunhumdoi gi December da pangthokiba Lok Adalata miyam mapung phana saruk yakhidrabasu sahi asigi ahan boina pangthokliba sida miyam na mapung phana saruk yabagi phibam madu uki masima khunai asigi oina aphaba mani haiki 2024 ki ahanba All India da pangthokpa Lok Adalat ni aduga ngasigi Imphal East ka West na masigi Lamphel Court Complex da koi pangthoksari atay district ta shu respective district court da mayam dum pangthoksari altogether more than 2600 cases list obani court pending leiba cases shu yawi aduga court lakriba kona dum la gitoba pre-litigation cases shu dum list of the yawi court atang tatlaga just na right araga settle to ngatan nati ngasigi National Lok Adalat haibasi People's Court haina prajami amgi court haina koi khangne masi sumaina party masana yanaraga su loiba yabagi alternative dispute resolution part makhanamani